ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯛꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯄꯨꯖꯔꯛꯑꯦ ꯃꯔꯤ ꯂꯩꯔꯦ ꯃꯍꯤ ꯑꯗꯨꯗꯒꯤ ꯊꯕꯤ ꯆꯝꯄ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯁꯤ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯊꯔꯣꯏ ꯆꯥꯕ ꯐꯠꯇꯦ ꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦꯕ ꯑꯗꯣ ꯐꯕ ꯐꯠꯇꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯎꯁꯤꯁꯨ ꯀꯟꯅ ꯇꯧꯔꯤ ꯃꯈꯣꯟꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯍꯥꯎꯁꯤꯁꯦ ꯀꯟꯅ ꯂꯥꯎꯋꯦ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯄꯥꯄꯩꯖꯥꯝꯄꯥ ꯋꯥꯔꯤ ꯄꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯁꯤꯒꯤ ꯃꯔꯨ ꯑꯉꯧꯕꯁꯦ ꯁꯤ ꯍꯥꯎꯕ ꯌꯥꯎꯅꯗꯦꯅ ꯆꯥꯗꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯆꯥꯛꯁꯦ ꯄꯥꯏꯁꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯅ ꯃꯔꯤꯟꯅꯤ ꯑꯁ ꯑꯗꯨꯝ ꯆꯥꯛꯁꯦ ꯄꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯪ ꯉꯥꯛꯇ ꯑꯣꯏꯕꯒꯤ
ꯃꯁꯥꯁꯤꯅ ꯑꯩꯅ ꯉꯁꯤ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯀꯥꯏꯅ ꯈꯜꯂꯤꯅꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯉꯁꯤ ꯂꯩꯔꯝꯃꯒ ꯍꯌꯦꯡ ꯊꯣꯡꯉ ꯆꯥꯁꯦꯅ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯀꯥꯎ ꯌꯥꯗꯦ ꯆꯥꯛ ꯏꯟꯖꯥꯡꯗ ꯁꯨꯝꯖꯜꯂ ꯆꯥꯕꯗꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯍꯩꯅꯕ ꯋꯥꯠꯂꯦꯕ ꯌꯥꯝ ꯆꯨꯞꯈꯤꯕꯅ ꯐꯩꯌꯦꯕ ꯌꯨꯇꯨꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯗꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯦꯛ ꯀꯃꯦꯟꯒꯁꯦ ꯁꯨꯡꯌꯥꯎꯕ ꯌꯥꯎꯗ꯭ꯔꯦꯗ ꯄꯤꯔꯛꯄꯗ ꯑꯗꯨꯒ ꯑꯦꯐꯕꯤꯗꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤ ꯂꯣꯏꯔꯦ ꯃꯦꯁꯦꯖꯁꯦ ꯀꯃꯦꯟꯒ ꯍꯟꯅꯤꯡꯕꯁꯦ ꯅꯠꯇꯦꯗ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗꯦꯕ ꯑꯦꯐꯕꯤꯗ ꯊꯥꯒꯠꯄ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯐꯅ ꯃꯌꯥꯝ ꯄꯤꯕꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯀꯥꯏꯗ ꯈꯪꯗꯦ ꯃꯆꯤꯟꯁꯦ ꯄꯨꯔꯥ ꯊꯤꯆꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯦꯐꯕꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯃꯒ ꯇꯣꯛꯄꯤꯅꯤꯁꯦ
수행인데 가면 그 빵을 거의 하는 어묵 때 할래. 좀 작아라. 자, 거의 괜찮네. 그럼 또 이제 무광 또 이제 뭐 사는 거 있지. 나는 사람 뻔 막걸리 이거 거의 괜찮. 싫어. 나와라. 어디 뭐 뜸자 슬러머 자 슬러머 어디 뭐 뜸다 자 슬러머 계속 일로 와 우리 gì à hậu nè 자 또 올라요 잠깐 전화 không riêng cái nào cũng 그 사람들이 그냥 đồ khác của bác kia 그 사람들이 짝 그냥 또 올라 이봐 짝 괜찮아 quân thêm dâu gì bye bye guys 말 타고 다니면 되는 뒤에 너 붙어 사니 말하면 học gì vẫn lo đấy. 신랑이 손을 끊긴다. Ma'am, jadi video channel channel torge video nungai ta ka de ma'am na. Hai rồi. Bye bye.